Haukiba kumja lising aniga tarani thoigi September kunda Manipur lengaki Manipur State Rural Roads Development Agency MSRRDA haina khangnariba hujingna Rural Engineering Department RED haina khangnariba department asidagi chahi amagi contract basis ta assistant engineer civil tarama thoi lobagi pangthokiba interview assistant engineer mechanics sugu khanjilambagi mathakta RR sudaba miyoi kaya su thabak khanjilamle masina MSRRDA RED na thabak lobada aranba tawrabra haibagi achowa wahang kaya su lakle haiba pausino sa pausi ke mari lena na haujikan haiba tare khoi ngarang nanda su MU gi thabak khanbagi wathok leiribani sumaina any department na lobada khoi thabak lobagi matang sida khoi gi kitang sengphataba leibagi mawong ama leiribase ngakthoknabagi damakta kari khongthang lokhatpe ai oja kari wafam thambini masidi inquiry tawtawni complaint of RTI degi phangbu pawngi haire ama tawri haire masi la equal haire moi singdu karana kamai lawbuno kaidobuno mai procedure mayamdu khoina ta khabar da kaida haiba mayam singsina loinmak samda samma chumani haibsu leite ko proper inquiry ama tawba tabani ada inquiry laiba report to da kayamna justify tawi tawde haiba posi mayam tawre manipur da ko luri ba posi saisini ado inquiry ma tawdana di khoina ta haiba di yade ba ko adu tawriba inquiry kayam sengna tawge tawde ge haiba si the never lakade ba pot mayam singa se ko sahi mai contract basis lawriba kaino sing du hujingna regulation tawrabra tam sange 2012 ta haibani moi wari se ko tam sange hujingna regularize tawrabra moi kaida leiri matam gi ka maina extension tawrabra kaido haibani sing mayam leiram gane bo khoina ta khuje ta haibiya da pot mayam leiri bo adon leibu mayam sing asi moi gi matam du gi laiba pali bo government du na natraga leiri ba pesa mayam sing lei policy maker hai ta ne ko moi sing na kamaina utilize tawi aduga luri di sileida aran ma tawre na khallese bo tawri mi du da karma punishment pi ga dage retrospectively low gadra kamai tawda gi khoya tholakane bo thok taba yaroi ba sum mayam singa se yamna lu graba manipur da bu karamba de wathok leitaba karamba kana tar karmai lotion gi haibu du mek seng bam ta yaudri bo jibu karamba officer karamba secretary karamba du tawda kana punishment pi gre kai da gre haibu na sing bo am ta thok na te bo ko sisu adum thoi haibu wani sigi matung li yana na lambi madum le rambe yai yanda bu ya apabadi thola asu mo thorok padi oisunu ko adu karmai to gun haibu photo chapsana sigi matung da sina kayam sang issue si kayam sang ngasi khabar hapi sina loirabra matung da kayam karamba thola kadori akhoi haibu gam debu ko yengba tabani haibu sin aroiba ata oyebu ko maramdi mamang na tawgiba inquiry me ama mamang na tawgi me ama lale kholle du tawre du edok ta hapne du ne kha sai manga ta lega kon adu mo haire ama no haire khalega regular ta ge haire ama tawgi haire mi am thengna ba tan min to ka dum sine ba leiri ba lewa ki mo ngase ko aduna ne ba adu khudung ilaga ne ba tawri me am sing predecessor me am du khudung ilaga ne ba tawri me am sing je hoi aduna si totally semdoke na khanba akhoi general psyche ma establish tawdabi yaroi buko adu establish tawdragadi akhoi general perception ama general psyche ama akhoi people gi mentality people gi level lagi akhoi establish tawdragadi haibu singa se matam gi ona adum thoga legini adu maji yengwa tabani kyam lai shoot tawrei bu kholei bisna kamai tawuno kaino haibu do gone ta hujik oina haibu di yaroi maramdi moina haibu posi maming matha palle ama tawre adu mana karamba rule da kamai changa manu kholo muno adu no da no haibu do hayeng mai proper inquiry ma tawra kan du da sapsa ba tholokani ya dai